ay sadating dula kung ilayhaw o'y lalabang asan ba iitong di palimot nung sibi Manipur, Manipur, Manipur. Mayam buo pagwaron piba jadi kita ba Captain Sarayong ba media coordinator TOP pension taxi ngasigi United National Liberation Front UNLF ki lanmi sanglub Manipur People's Army MPA gi contractor suba mapo kumon thoram masida saruk yawiriba iraisa pun mapo ahamba maktada yawli kai kuno pijari Ngasigi thoram masiga mari lena United National Liberation Front UNLF ki Military Affairs Committee ki acting chairman apiba yaipa paujel patok pagi tanzama orang committee na pibi bagi musuh yaul gi
ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦꯔꯣꯜ ꯄꯥꯊꯣꯛꯆꯔꯛꯀꯦ United National Liberation Front Manipur Military Affairs Committee 38 suba mapok kumon numita Military Affairs Committee gi acting chairman na pijaba yakpa paujel 09 February 2024 irai ngasi February mapan lisingani kunmari watching gi kun mapan nipan ba irai numit ase UNLP lami sanglok Manipur People's Army gi 38 suba mapok kumon numit ni numit asida aikoi gi party gi thawai na poltha pikraba luching basing cadre sing MP gi officer sing NCO amasung private itaw pungna maki mafamda yawl gi seluk piduna ikai kungnaba uchari loinana hauji katoktuna party gi lamjing makhada lebak miyang gi thodang pangtok piriba pungna maki mafamdasu ikai kungnaba uchari amasung hauji maitai ga kuki chin jo singa gi marakta sathariba turkilan asida leikhidraba aso opan nangkiba pungna maki mafamdasu ikai kunnabaga loinana yawl gi seluk pijari numit asiga mari leinana lepak miyang gi mafamda UNLF Military Affairs Committee MSA gi acting chairman ehangna lepa pojel pijari UNL na masigi lami sangup ama linkara ba honatiba se 1967 gi matamdigi hoki anboina mengoina panjabada aitonsna case of order aduga secretary of finance paibiriba saru ngasi thor masigi mari leinana warol thaminaba yawl gi kai kumnaba pijabol loina kauksinjari ashi kumba mako molasi lakpada ayondagi haijaningba wafamdi koigi MPA asina hogorako matamda boiba wari kharedang mamangda janingi Eastern Nagaland gi yamna wangba aduga mafam adugi bioi hindu saba thakpa waba mafam gi ma ipa singo masi medachi lakpada aina inshin makoi yamna waba koi isana banthangna na ba singdagi makoi no wagi ba sindo imida phajana ui masi akoi gi MPA gi pangal lausing matamadugi insiya TV ba ay koyon da saul ba kutola mani aina aidani mapamadugi miyam sudo aduki matikwai wa kabusinduna ay koy gi maning makatamba segumba Norris ki nagoba mayam simu makoy gi matien na ay koy hingakibun ay koy no madugi awa anasing mayam singduda hingakibada saba thapa yamna waba thangdaba haumaru ma boka maku boga hapsan mani ya aduki mati hena pamu yamna shuma bullai chinchak sing gege sing haibasi matam maduda khangi aina yumda lei ngai matam singdo adu madu khamude adu mafam maduda lerakpa kanda party gi amadi mafam maduda leiba Morris ki yamraba lanbobo mayam singdo madu buyopi thapi dana lakiba ima ipa singdo ningshin Mapandagi mercenaries na sanga iba ayam sura kusam naraga nasi maite da attack to before kari kita mata maite da attack to no hai bisi na koi na khangmang koi na nasi khanda ga roi pose ai koi na kuki da kari lan ki no tem to lan de adu ga kari ga koi da target to ise hai bisi ne ba masi gi manung da le ba makoi gi wakhalon do ne ba koi na puthok ba mathok ta re ise nasi maram di kana hakanda kuki homeland nama semakpa matamda kana gumba nagagi adiga tei furup amatana masira opposed roy physically opposed to kode ba kanu te furup te maitei di kaino Manipur haina labor national ngaski national akoi leba ki boundary ase kana na sema kana akoi ipai pusana I pidana
adagi humang taba makai semakhiba adugamba miron kaya kyana i katlakana semakhiba adugamba ireibangina asigumba ireibak asidagi peace ama phawba upun marik ama phawba khaidokpase maitei lu tungda yarbu singa sina ngasi mahi langna siliba phawbudi masi kanamtana yaroi habase makhoina khangya masi ningsan dio masi khangbiyo aduna separate administration ama tarakpada achouba panjab amana thena kadaba masi bu ngala kadoriba aduguma pruptudi kanano maitei ni habne aduna maitei ase first masi hana do sandaba yade haibu pose makoina khaleba 1992 3 matam da naga ga tonakhiba aduguma yengna ba mkhage naga do tangkat asidadi secondary enemy oi khayaba aduna di maitei se kamai lere hoje lalo lupsingsu loina mapangan sondare adegi maitei haiba kambu singase salangi adugumba phibam sindo thadokhiba yamna kore comfort zone amada for many years many decades akoi ngasai madu tauraga leikhaba adugumba proof amane ba nongmai ama license loroga paiba budi ai phajaba tv ama afaba refrigerator ama afaba gari ama sana khudop sana gi lik lei siba afaba ngasai gi gadget mama ama ai gi imungda thelaga thambado maduna hena maru ora khaba du ore hana khanjadna sahi kya la khaba khoi gi maitei ne ba ai khoi gi khunai seda ai khoi maitei gi keno seda nomai ama license para ga kari jage na nomai pai no kana da ka tu na sina gunda tongna bani keru leka da phau sana bani hana khane khi ba matang do chise maram leite purpose leite habne maram di akoi se akoi yana ba leite habne adu ngasidi lo laga leba yana ba ma isau sauna aige nakanda lepaga lerame ba aige tungda lerame ba aige nakanda aige tungda aige mangda lerame ba mangda leba su ude tungda leba su urude nakanda leba su urude ba koina adu ngasidi makoi singa do yam tam thiba adu gamba yegna ba ma gi sakam lore Karam haram khana mai yai madu UNLF se hoji Pambai group se peace talk ta hoji tau sang rabani khulai thadok rabani no koi khulai thadok ti ngasi mayam manga le se khulai se ai koi khulai thadok to bi khudam ni Manipur gi masjid amada kai be ro heba se ngasi su ai koi gi phirep to ahong ba leite aduna ai koi gi Purupta Daiva Manipur integrity the singer Pukudima UNLM na Onapana Kanagani UNL Kadamada Su Nasai Babo when a Yena Legataba Aduma party ma Kadamada Su Poiro. Nasi, I don't like a soup cookie in a manga, Mangzeriba Manglando, Mongpong Halaroy Haidana, it's us in Sina, Kutta Kulai Pairaga, Santi Wari Sarka, the Irandamake. ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯂꯧꯔꯣꯏ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯥꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯃꯥꯡꯒꯗꯧꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯍꯥꯟꯅꯒꯤꯒꯨꯝꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯑꯆꯦꯛꯄ ꯐꯤꯔꯦꯞ ꯄꯨꯊꯣꯛꯇꯅ ꯃꯤꯌꯥꯝ ꯑꯃꯗ ꯊꯝꯕꯤꯔꯤꯕꯁꯦ ꯃꯁꯤꯗ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯖꯗ꯭ꯔꯕ प्रजा मिया में कोई से कया की मतिक लाइबक फरीबा मरम दे इसा सिंसिन ngasiला कुतों दिबा कयाम नंगे मई थागी बदगी मयु मकई लेजददना मचा कया की चाइना खोल मपुरो बकाइना चाइना खोल मचा काइना बगी मिकप मिया खोन मरक सिदा लेरिबा अखोगी स्टेट मणिपुर सिगी मियामदा अखोई लेरी सब जाना थेनरगा मणिपुर दा अदुगुंबा 사람 짝짝박 쿠키 싱두나 사기 리짜 잘라ଛୁ 미오이 바이코이나 사기 리짜 잘라디 미오이 바이코이나 마부 소이다나 와라아가 마부 짭짭이 빠라 땀메게니 하이다나 아짜우바 아왕 마타 아마기 와칼롱을 로이나나 ngasi디 kunai lepirappada mama oi be khoise kaya gi mate harau jariba isa popagi nungai bai go si oi re ka haiba wakal che ngasi khakta khangjari haba aduna di ai khoise isa singsigi lakada wakata haudi lakada wa asoya nga punamak mama oi be khoi punamak na isora thongni
akai atoi yaudana laida khuraminaraga icha singsina tauru thabak khurimakta mai pakpa pina biro haidana isoda khuraminarasi haiba wafamse thamjaraga tensinjar haukiba megi tang ahum amasung tang marida aikhogi arambai tengol amasung mati lipunna Manipur gi chap chaba aikhogi ngamkhai ngakhi habse Manipur miyam kunam su khangi mado Federation of Civil Society Organization jo chap chana madugi aikoi due respect le audagidi aikhogi ngasi ningtam nalo ina lebiriba isinok singna tang manga dagi matang sangaktuna tang tarabugi manungda aikhogi MPA na so chap chaba madugi para aikhogi hairoki chap chaba magi dik takthoktuna aikoi itham moirang puren lan na bukta koi takthoki maduda khangi ima event singam singsinau singna Manipur gi lalulup laibiri singsi leiramdra taragadi ngasi Manipur se machek thokna kai gi biya habse aduna ngasi laningi ma point de hauji hairiba kuki ga maite gi crisis khatanate thengna kadam mayam singsi khoi ngasi di uri kuki ga maite thoiba crisis ta Manipur gi lalulup singna thengnei madugi mamangda thangkhang kaya da Manipur thugaine no honaramba fruit kaya da su Manipur gi MPA na su thangkhang kaya thengna duna lakhi brepse ima singsi nau sing su madu khambi bam thuri ngasi di ai khoi su ningka tambalaiba amani ningka tambalaiba amatu sogat pas Civil Society Organization ng leader mo oina ngasi di khoi su ningka tambalaiba am oini haibagi tamto somtorpa singse ngasi di ai khoi sinung manu da lot na khoi leibagi mathau tang natre hogiti miyang gi marakta leiraga khoi tawrani haibagi damukta Government of India ga ai khoi UNILEF ka Shanti gi wari sanana bai damukta face amada ai khoi ji ceasefire sathai aduna ceasefire satharabani na hogiti ngasi di ai khoi gi lalolup asina ai khoi gi mirakta tinduna ai khoi hana gi su khoi tilalai adu hogiti hen ngasi di thawai na kya nuai gre ngasi di thangkhang kaya da ku chai kaya da ngasi MPA gi program se ngasi sinau sing mai ben sing yaw phongbiram ni thajade adu ngasi di isinau punamaki yaw dana ko ngasi pangthok pai se masi jo koi khwai di thamoi sina jo akon da jo harau koi ai khaktana ngasi timbir bi sinau khwai ki bigna jo hen harau pong ngane je khanje adu na uji te khoi jo ninga tamalaiba amada sovereignty amusung socialist palaiba am oine habigi damta UNLF na lengdana hosibuk lairi Madu da thaza bhai koi Civil Society Organization sing asi lembi rebi sing na so ai koi se ningka ta baleba am oi je batar gadi lamni gi loiseng ori ba MPA se masing jangana mataka tai ai koi gi Manipur gi ngam khai ngam na boi damukta lising darar yaroi lak ani gi masak tai koi lamni se mataka tai madu da ngasi lembi rebi ba ima event se gi sai su sing na aki boleh tera ngasi di ai gi sai su sing su ngam khai ngam na bidam ta leba gi sem na bidam ta leba sing na bidam ta 이사의 수신주 탐모이생나 타도비로 이게 누미르시다 아이코이나 아이코이 시카나노 하고도 MPA 아마 오이나 아이코이나 कई तौकी लेबांग मियाम की दमसा अकोइना MPA से एक ट्रेनिंग लोग लोबगा अकोइना लोयपुगी मतांग में अकोइ से अकोइ लेबांग मियाम सिबु nga सेंगनी अदुआ पार्टी ने पिरेपा अदु मथोगांग दुबो अकोइ सा जी कथोगा मधु अकोइ नोंमई मरु सिसी अकांदा अकोइ मधु वासक तौकीबनी हाबसे अकोइ निखेसे अदुगा अकोइ मियामसिंगना हाबदि नाहारोनसिंग कदाइदा चꯠख्रगे हाबा खंगलपा अकोइना पिरकपा मतमदा मियाम अपामदो पीबा ngamnaba अकोइना मधु सेन थादना लैसे हाजनिए अदुगा अकोइगे लालौसे अकोइ मल्टी डायमेंशन वाटर अमगी मखादा अकोइ तंखनबा मतम यौरे मारमदि मयाम लोइनमा अकोइगे जेंगनबसिंगदि मल्टी dimension warfare ga mokoi tulongna haichimba haiba fiwamdo mokoi ugo phangle the Subhas Ten House, Arun Enterprises, Sintha Ten House, Amuzau Ten House, Agu Ten House, MTD Ten House, SP Enterprises, Boni Enterprises, Kuman Ten House, Kura, Wasang Ten, Amadi Trend Ten House,
kite service, rainbow tent house, amadi aikoina haijabada konsenba ngamjahogdaba lam kayada item kayada contribute tawbirakpa singbu MPA na thagat wai thamjabaga loinana salute observe tawjari loinana thoram asi maru oiba thoram sing aikoina thamjabasing loirabanina thoram asi loisan nabgidamukta thoram apu oibiriba kai khumnajariba sardagi thoram asi loisan bagi ayaba du lawjari thoram asi loisan bagi aroiba sida akhanana thoram asi bo hek hawbadagi loiba phawba achauba thaudang lobiriba media cover tawbiriba kai khomnajariba ojai bungo sing khudingmak ki mafamdasu thoidok hendokna thagatpa phongdokjabaga loinana ikai khumnaba utjari loinana thoram mapudagi ngasigi thoram asi loisanjanabagi ayaba adu lawjari thoram asi ek loibaga aikoina chaklen ama thamjari mayam loikibaga thoram asi loisile haina lauthokraba matungda aikoi chaklen jaminanaba aikoi sinjariba committee singna arrange ama tawjabasi mayam punna jaminanaba phongdokjabaga loinana thoram asi loisile haina lauthokjari. Thank you all. Committee gi chaklen siliba singna aikoi ground somda chaklen adu siliba team sing aduna team khaidoktuna puthokpirnaba ningchingjari amadi awatpa khudimak yengchinbinanaba haijari